Maitai wari sanabada yaukiba Thadou ki lusingba Assamda Nongmeina Kaptuna Hatlamle Manipur hauzik thokliba kuki Maitai ki lanjau ase loisanaba thauna laina Imphalda laktuna tampakki seso kaya ga wari sanabada yaukiba Thadou Literature Society Assam ki chairman Nehakam Jomhau ngarang numidang kuki militant kharna Assam ki Karwi Along district laiba Songhang village Mansada laiba maki mayumdagi phaduna purba matungda tamthina ot leraga Nongmeina Kaptuna Hatlamle Mafamdudagi phangba pauna hai KRA gil kadar sing oigini haina singnaba kuki kulai paiba kharna maki yumda sanglakki amso numidangi pung 13 khairom tarakpada wari watai karam saraba tungda tamthina phuba horaki madugi tungda mako Nongmeina Kaptuna Hatlamle hairi thodo adugi matangda Assam police na FIR ama lokhatpaga lonina mihan adada senariba sing khungul libagi thabak sathari panbayabadi handakta Thadou NPgi mioi taradare saba miut kangbu ama Imphalda laktuna tampakki civil society organization singa ing tappa purnaba wari sanaki amsong nakal anigi marakta yana wafam kaya amasu laiki mifam madu Ministry of Home Affairs na silakkhibani hairiba khongsak adu laikhidraba Thadou gi lusingba Nehakam Jomhau asisu yaukhibani hairi Thadou Literature Society ki chairman asibo kuki militant singna tamtin hat kiba thoklo adu wangdabi thongni haina Thadou Student Association General Headquarters akanba mawngda condemn tawkhre TSA ki Secretary General Thangilun haukipna thadorpa cherolamna hai ngarang irang asibu loisanabagi pandamda handakta Imphalda pangthokkiba mifamda saruk yakiba Nehakam Jomhau asi kuki militant singi target oduna lakhibani ing tappa thuwaiba pamsingi mayokta mana thongna phana lepki mana Thadou Literature Society Assam ge chairman oibata natara Thadou ge lolam sung literature culture bo sakot hanabo sokthaba naidan honarakibani purup singi marakta nungsi sanana hingminaba pamsing tamthina hatokkiba haibasi yang pangdabki thongni mahakumba lusingba ama laikhidaba haibasi Thadou purkida natana ing tappa phibam hanjilhanba pamba puruk kudimakki achuba mangjaba aman hainasu Thadou Student Association na phongdorakli amaromda Thadou purki lusingba Nehakam Jomhau kuki militant singna minusi yaudaba mawngda halamagi thong adu arambai tengol nakanba mawngda yaningda phongdorakli arambai tengol General Headquarters gi control room operator Raisram Robert Sanna kuyek piduna Thadorpa cherolam hai Imphalda handakta Thadou amasung Maitai purukki marakta ing tappa phibam hanjilhanabagi matangda thongna farna saruk yakhibagi tangdu laitaba phibam hanjilhanba pamdaba mioisingna Thadou gi lusingba adu hatkibani Imphalgi mifamda saruk yakiba Thadou gi lusingba pumamang August 18 fawgi mamangda changjaraknaba kuki National Army na mamangda warning piba laikre armbai tengolna asiguma makhali thongasi hakjana lobaga lonena khwaidagi kanba mawngda condemn tobi hiramsigi matangda mari lenaba authorities singna mathau taba thabuk lakhatkadabani kuki militant singi Soo Agreement renew tawbagi thabak governor reject tawgadabani Maitai Alliance State asida hujik thokliba irang asi loisinaba Imphalda pangthokliba Road to Peace ki mifamda saruk yaba laklamkiba Thadou Literature Society Assam gi chairman Nehakam Jomhau kuki militant singna pharga tamthina hatkibi thodo odo Maitai Alliance akan mawngda condemn tawduna kuki militant singa makhatana Soo Agreement renew tawgi wafam Manipur governor na reject tawgadabani haina dabi tawkre lupasina Thadou pacherolamna hairibna Imphalda Maitai amasung Thadou community anigi marakta pangthokkiba ityahasik oiraba Road to Peace ki meeting adisida thaunapana saruk yakiba adugidamakta kuki militant singna aduna mahakpu cold blood hatkibani Jomhau asi mahakki community identity justice amasung peace khattagi natana Assam Manipur amasung North East India ki community kudimakta lablamkiba ikai kuminingai oiba intellectual amasung community leader amani Jomhau bu halamkiba thodo asi mahakki punsibu attack tawbada natana peace dialogue amasung Manipur yauna North East state singda nusi sanana leminamaki wakolon adu attack tawgani hausik asi Bharat Sarkarna kuki militant group singa Nongmeina Soo Agreement sign tawngaba negotiation sathariba matamni sugi maroiba purpose di hingsa hantanba amasung santi purakpani adubu hairiba wakolon asigi mayokta KNO amasung UPF ki kadar singna sugi ground rule violate tawduna state asida irang tonbagi thawdok sing sathari mamangi elected Manipur government aduna su mamang sahi lisingni kunga mari ki February da loikraba Soo Agreement adu Soo group singna hingsa ki thong kya sathabana maram oiraga agreement adu renew tawdanaba recommend taramnibani maramaduna popular state government yauduna hojik leiriba PR government asina phone community leader target tawriba group sing asiga amuk hana Soo Agreement sign tawnaba natraga renew tawba haibasi unconstitutional oibata natana morally pumla lalaba amani maramaduna Maitai Alliance ki Maikaidagi KNO amasung UPF ka pakhatana Soo Agreement renew tawba wafam sing reject tawnaba Manipur governor taksilli Jomhau hatpada generally mioising athuba matamda phagadabani militant singna asigumba hingsa ki thawdok sing ase
amuk hana sathanu ngamdana makoi phaduna rule of law se restore tawdabani state asida community kudamakki constitution amasung democratic rights sing safeguard tawdabani Thadou isalinaw sing maruina Impal da August tarukta pangthokkiba meeting aduda yakibasing safety amasung security pigadabani lekhidaba somhaugi haksang adu aroina matu maungidama Impal da purkadabani haina demand tawri haire Hornbill TV ki reporter ama sakhandabasing Nongmeina Kaptuna Manipur ki Senapati district ta pangthokpa flower festival amagi pauloba lakpa Hornbill TV reporter Deep Saikia sakhandabasing Nongmeina Kaptuna madi sokle report amagi matungina Senapati district ki Lai village da Saikiana festival ki pauloba lakpada sakhandabasing Nongmeina Kaptuna mani haire Saikia gi sagrak amadi makongda Nongmeina maru amamam panduna sokpadigi manak nakpa laying sangda pukatuna laikhanaki Thadou adu hek thokra matungda khunja mayam horaktuna Thadou adu da jinabani haina chingnaba miyama phaki pharu miyoy adu makha taba wahang pong sathanamgi damak police da sinakre police na Thadou asigi matangda affair ama restart tokibaga loina Nongmeina Kaptuna liba miyoy adu ki masak khanboknaba honari Senapati da pangthokpa flower festival ki pauloba satkiba Deep Saikia da sakhandabasing Nongmeina Kaptuna attack satharamagi thong adubo Hornbill TV ki maikaidi akan mawong da yaning do phungdorkli Hornbill TV ki editor na Thadou patjero lamna hai Pawmi singna Laibak miyam mit nakong oina mathau tawduna kudong thiningai oiba thawdok singi I paw miyam da matam chana phanganduna lakpani Deep Saikia da Nongmeina Kaptuna magi thawdok asi press ki ningtamba amadi democracy da hathengna attack tawbani haina lofam thoi democracy satpa laibak amada pawmi amana akiba laitana mathau ningthina pangthokpa ngamdaba haibasi khwaidiki laibak thibani awang nang puk lamlamda pawmi singi mathakta ka henma thong toina satharakpasi nungang mapungai haina palladuna cherolasina hai Pawmi singna masagi mathau pangthokpada maikai kayadi kian khanganbi thong satharakpa maramna mathau ningthina pangthokpa ngamdagi phibam amada leiri Senapati district ta thokkiba thawdok asigi matangda Nagaland lengak Manipur lengak law enforcement agency sing amadi mari lenaba authority pumnamakna mapung phana investigation sathawaga lonena thawdok asida chenariba miyoi sing maragi matik chapa cherak phangpam thoi mathau pangtholiba pawmi amada attack satharakpada mari lenaba authorities singa tumina lesim pham thokti haina so cherol sina phungdorkli